May ahumdagi hauduna chatharakiba Kuki narco-terrorist-singi Laan ngasiga chahi ama mapum fare. Laan asi Kuki gi lairiba MLA tarana Thokhnbni haiduna makoigi meetam sing meeyamna mai thakhre. PYAL Thogai Pangai Yangdong, PYYDA and Meirapaibi WWA Pangai ga amadi maikai kayadagi lakiba miyoi kayaga loinana Kuki MLA taragi effigy shaduna mai thakibani. MLA Memorial Ground from Thadokpa Kuki refugee singji Manipuragi Halangiba Haiba Minsi Kaknatana Abai Manipur land Moy Iruluba Manipur Adi Amak Palatraba, Amot Palatraba, Ama, Akoy Lehona Bagidamata, Akoy Nasi generation Zina, Asoba para Ama, Tamba, Matautai, Aduna, Akoygi, Lairiba, Nasiki Mirol as there, Asuki Mati, Yamna Koisan Noiba, Koisan Hanbayaba, Nakoi Natunga Karitamami, Haiba Matanga, Imaleba Kalami, Haiba Wahaise, Sigize Yam Sauna, Itihasi Oigataba, Asuki Matik, Hazaraba, Tolama, Tungin. Lakadariba generation kaya sina ako'y bu bingsing hauna na bagi achauba thabak thawdang ado ako'y punna paiminasi